Hi ma'am, try mo sila sila mga video mo sem direct ma'am. Ado, ma'am, nagi video do kamay tawge. Samche loy na lore ko. Lupro mo tangare to lupro fan na ba hidak tay singa side kok se am hakche ba. Ado limon su ole ado ga ma'am nagi video do kamay tawge habira mo. Ma'am to video se hona ba tawsi. Let's go the Howdy. Ma'am, ito di jago siko. Ma'am sile jubi thau ga aloe vera ga mix tawraga masam da tai doi ne ba ko. Ado siga leire parlor da yam aphawo mini se. Do sisina hanga maru ne. Duga kogi check anobo pure ba ko. Ado jum su hogale ucharak ke. Yam check ngodo. RK ne ba Rajkumar gi check ne. Lengoi shu le actor lengoi shu lo da ba ya ro. Ba le bak shu khra taw no hunjin ba hore. Do ba sine yum ta da na koi cement thili yum gi ko cement yam chang he yum sa ba se de. Do ba si solution do ro ba ne mutha kup pa ne sigi saksang se wa lo sang se ko. Ado yam se thonga ne lo ka da. Rồi đi vào. Với cement tôi khoi mystery se yam haiba mystery ni. Me am nek pa ya ga ni. Lam ni ne. Sai ma phao ro ni. Me am sidai sida kogi yum si le. Do. Siak che la hogole ko foundation hogole. Te le bak sim wang na tawrani. Ko se le bak hairani. Ado idi lore. Tay asina. Ma'am si koi tay ba ho jare. Pulsi diga tay jadri ko. Ha ba tay jare bin sumai na ga. Aidi sabun no kro. Noi salaga lo jara ga lore. Ado idi cream ga kachum tay de ko. Thau nung tay da bi nei di. Jubi thau no kro ke sa ni mam saw mamma yo ka yo. Ado gi phajare hai khalani ado idi fruit li sa ni khono sa ni dei koi ba chalani ba. Ado mi se mu ba ni na ifa phaja de ne video si da se. Ado kha tro kane so kha phaja thro kane si ke do ya roi. Ke no ga pons powder kha tai san da na ba. Masok ngom do ba ya dre ba ai se. Malis tro ne no ai. Tum ni nang Ma'am ai kok se lu pro yam le ye maram de ai shampoo na lu ja de ba lag boy sabun nai bra ado ekdam ko kha tro nai salani adai di lore lu ja bai gi ado sinamo maningi camera de kapak pani ai maningi camera de kap ja hai ti ba ko ta sing na hai ba kan da ya paisa han mani plai jong du Kisaman paisa em na pion ne Maggie sa gini, han man ini. Ay kung piu ni, ay ama to ba bibigi. Proper pila ba ni ngo? Ma'am, siapa kakak zaman ni? Oi, ay cái đó phải mới video gì à? Jangan ada showbox tak? Showbox tak? Ayo le. Hi. Subscribe to channel. Đâu đi? Mẹ một khối lúa deri. Ini kau hilo on dah eh. Ôi vào đây ngồi. Cái đây nó may xẻ. Hang được. Hang đấy. Mẹ áp chân nè. Bố sana mày hilo mà đã lúa deri đi. Sai sĩ gan lúa deri vẫn ngai.
ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯈꯔ ꯀꯣꯏ ꯃꯁꯛꯂꯣ Rồi hay nó xong rồi là rồi. ꯍꯥꯀꯠꯆꯕ꯭ꯔꯥ ꯂꯣꯏꯔꯦ ꯃꯁꯝꯗꯣ ꯍꯥꯀꯠꯆꯕꯅ ꯐꯔꯤꯅꯦ ꯐꯨꯔꯤꯠꯀ ꯆꯣꯛꯈꯠꯂꯦ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯏꯁꯤꯡꯅ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯨꯖ ꯈꯣꯠꯆꯗꯅ ꯂꯣꯏꯖꯔꯦ ꯑꯗꯣ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯥꯛꯆꯕꯅꯤ ꯊꯕꯛ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒꯤ ꯗ꯭ꯌꯨꯇꯤꯅꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯂꯣꯏꯕꯨꯗꯤ ꯀꯨꯏꯍꯧꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯅꯦ ꯑꯩ ꯂꯨꯖꯕ ꯂꯣꯏꯔꯦ ꯁꯛꯀꯁꯦ ꯈꯔ ꯐꯖꯊꯣꯛꯑꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯝꯒꯁꯦ ꯌꯦꯡꯉꯣ ꯊꯥꯎꯗꯤ ꯇꯩꯗ꯭ꯔꯦꯀꯣ ꯑꯩ ꯁꯦꯝꯄꯨ ꯇꯧꯔꯕꯗꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦ ꯁꯝꯒꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯣꯝ ꯁꯥꯏꯗꯁꯨ ꯈꯥꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯀꯤ ꯑꯍꯥꯡꯕꯁꯦ ꯁꯣꯝꯗ ꯂꯩ ꯂꯦꯇ꯭ꯔꯤꯟ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯇ ꯕꯥꯠꯔꯨꯝ ꯂꯦꯇ꯭ꯔꯤꯟ ꯁꯣꯝꯗ ꯁꯥꯔꯅꯦꯕꯀꯣ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯁꯝꯖꯤꯟꯅꯔꯒ ꯑꯗꯨꯝ ꯁꯥꯗꯧꯔꯕꯅꯤ ꯁꯤꯒ ꯖꯨ ꯄꯥꯝꯕꯤꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯃꯩꯇꯩꯗ ꯁꯨꯍꯜꯂꯤꯀꯣ ꯃꯌꯥꯡꯅꯒ ꯁꯨꯍꯟꯗꯦ ꯃꯌꯥꯡꯅ ꯐꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯩꯇꯩꯅ ꯐꯪꯕꯅ ꯐꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯉꯥꯒꯤ ꯃꯔꯨ ꯄꯟꯈꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯆꯤꯛ 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 ꯂꯥꯎꯋꯦꯀꯣ ꯉꯔꯥꯡ ꯄꯟꯈꯤꯕꯅꯦ ꯑꯗꯣ ꯐꯠꯇ꯭ꯔꯦꯕ ꯍꯤꯗꯥꯛ ꯆꯥꯔꯤꯅꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯣ ꯁ꯭ꯋꯥꯏꯁꯦ ꯅꯥꯔꯦ ꯑꯩ ꯃꯈꯨꯠ ꯅꯝꯖꯜꯂ ꯌꯦꯡꯕꯅꯦ ꯑꯗꯣ ꯃꯔꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯊꯤꯟꯖꯜꯂꯝꯃꯒ ꯑꯗꯒꯤ ꯄꯨꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯕ ꯑꯗꯒꯤ ꯊꯤꯜꯂꯝꯕꯒꯤ ꯆꯩꯅꯥꯗꯣ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯅꯥꯔꯦ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯩꯁꯦ ꯑꯗꯣ ꯗꯨꯀꯥꯟꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯪꯒꯠꯂꯛꯑꯦꯀꯣ ꯁꯣꯝ ꯁꯥꯏꯗꯁꯨ ꯁꯥꯔꯗꯤ ꯑꯗꯩꯗꯤ ꯑꯇꯩꯁꯨ ꯊꯜꯂꯅꯤ ꯁꯤꯒꯁꯦ ꯂꯧꯊꯣꯛꯑꯒꯀꯣ ꯄꯨꯔꯥ ꯄꯥꯛꯇ꯭ꯔꯥꯛ ꯑꯣꯏꯅ ꯐꯝꯃꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯦ ꯌꯦꯡꯉꯣꯗꯣ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯇꯝꯃꯛꯄꯅꯦ ꯍꯥꯟꯅ ꯀ꯭ꯂꯥꯁ 1ꯗꯩꯅ 7 ꯐꯥꯎ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯔꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯂꯤꯅꯦ ꯑꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯃꯅꯤꯡꯉꯣꯟꯗ ꯌꯦꯡꯉꯣꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣꯗꯣ ꯑꯩꯈꯣই ꯈꯨꯟꯅꯦ ꯑꯗꯣ ꯑꯩ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯂꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯣ ꯑꯩ ꯊꯤꯟꯒꯤ ꯑꯁꯣꯝꯗ ꯆꯠꯇꯣꯏꯅꯦ ꯑꯗꯒꯤ ꯌꯨꯝꯁꯤꯗ ꯁꯤ ꯌꯨꯝꯁꯤꯗ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯑꯩꯒꯤ BMW ꯁꯥꯏꯀꯜꯗꯨꯅꯦ ꯑꯗꯣ ꯃꯥꯁꯦ ꯁꯤꯃꯦꯟ ꯊꯥꯡꯕꯗ ꯂꯣꯏꯔꯦ ꯈ꯭ꯋꯥꯡ ꯖꯥꯂꯦꯡꯒ ꯂꯣꯏ ꯇꯦꯛꯑꯦ ꯃꯥꯁꯦ ꯍꯅꯨꯕꯤ ꯐꯥꯔꯦꯕꯀꯣ ꯌꯦꯡꯉꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯕꯥꯏꯛꯇꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯅꯤꯀꯣ ꯂꯧꯗꯣꯏꯅꯦ ꯅꯣꯡꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯕꯥꯏꯛ ꯊꯧꯗꯦꯀꯣ ꯀꯅꯥꯝꯒꯤ ꯕꯥꯏꯛ ꯊꯧꯗꯦ ꯃꯤꯒꯤ ꯕꯥꯏꯛꯁꯨ ꯑꯩ ꯄꯥꯏꯗꯦ ꯕꯁ ꯑꯩ ꯏꯁꯥꯒꯤ ꯂꯧꯔꯒ ꯊꯧꯒꯅꯤ ꯁꯤꯅꯤ ꯑꯩꯗꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯁꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯉꯥ ꯌꯣꯟꯕꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ